ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯅ ꯚꯣꯠ ꯄꯤꯔꯒ ꯑꯩꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯅ ꯚꯣꯠ ꯄꯤꯔꯒ ꯚꯣꯠ ꯀꯥꯍꯜꯂꯤꯕ ꯃꯣꯏꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯉꯥꯡꯕ ꯋꯥꯗꯨ ꯀꯥꯎꯊꯠꯅꯗꯅ ꯋꯥꯏꯊꯠꯅꯗꯅ ꯆꯞ ꯆꯥꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯋꯥꯏꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯁꯦꯟꯇꯔꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯁꯦꯟꯇꯔꯅ ꯇꯧꯖꯒꯗꯧꯕꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯁꯦꯝꯕ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯗꯔꯒꯗꯤ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯐꯪꯗꯔꯒꯗꯤ ꯑꯦꯁ ꯄꯥꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯖꯔꯤꯁꯤ ꯋꯥꯟꯁ ꯑꯃꯨꯛ ꯀ꯭ꯂꯦꯝ ꯇꯧꯕ ꯃꯇꯝꯗ ꯃꯗꯨ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯃꯔꯝ ꯂꯩꯇꯦꯕꯀꯣ ꯁꯔꯀꯥꯔ ꯁꯦꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯦꯁ ꯄꯥꯔ ꯂꯣ ꯀꯣꯔꯠꯇ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯥꯏ ꯀꯣꯔꯠ ꯆꯠꯄ ꯇꯥꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯆꯠꯄ ꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯦꯖꯣꯔꯤꯇꯤꯒꯤ ꯑꯣꯏꯕ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏ ꯚꯣꯠ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯍꯟꯕꯤꯔꯣ ꯍꯥꯏꯕꯁꯤꯗ ꯒꯣꯕꯔꯅꯔꯅ ꯌꯥꯗ ꯇꯥꯔꯒꯗꯤ ꯒꯣꯕꯔꯅꯔꯅ ꯌꯥꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯔꯤꯅꯕ ꯀꯟꯁꯔꯟ ꯀꯣꯔꯠꯁꯤꯗ ꯆꯠꯄ ꯇꯥꯔꯦ ꯃꯔꯤꯅꯕ ꯀꯟꯁꯔꯟ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯣꯔꯠ ꯂꯩꯔꯤꯕ ꯍꯥꯏ ꯀꯣꯔꯠ ꯂꯩꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯂꯩꯔꯤꯕꯁꯤꯡꯁꯤ ꯂꯣꯏ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯃꯁꯥꯏ ꯃꯊꯧ ꯇꯧꯗꯕꯤꯗ ꯉꯁꯥꯏ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯌꯥꯅꯅꯕ ꯆꯥꯅꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯇꯥꯔꯒꯗꯤ ꯃꯃꯥ ꯂꯩꯕꯥꯛꯁꯤ ꯇꯨꯝꯅ ꯀꯣ ꯃꯃꯥ ꯂꯩꯕꯥꯛꯁꯤ ꯇꯨꯝꯅ ꯃꯥꯡꯉ ꯐꯥꯎꯕꯗ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯉ ꯂꯩꯒꯗꯧꯕ ꯂꯤꯗꯔꯁꯤꯡ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯔꯒꯅ ꯚꯣꯠꯇꯨ ꯗꯦꯜꯂꯤꯗ ꯑꯣꯏꯅ ꯂꯦꯞꯄꯤꯔꯨꯔꯣ ꯚꯣꯠꯇꯨ ꯗꯦꯜꯂꯤꯗ ꯂꯦꯞꯄꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯗꯦꯜꯂꯤꯒꯤ ꯀꯅꯥꯅꯣ ꯑꯈꯪ ꯑꯍꯩ ꯃꯕꯨꯛ ꯅꯣꯏꯊꯣꯛꯄ ꯑꯅꯣꯏꯕ ꯃꯕꯨꯛ ꯅꯣꯏꯕ ꯈꯔ ꯑꯦꯁꯤ ꯔꯨꯝꯗ ꯐꯝꯃꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯨ ꯄꯨꯔꯒ ꯚꯣꯠ ꯊꯥꯗꯍꯟꯕꯤꯔꯣ ꯑꯗꯣ ꯑꯥꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯄꯟꯖꯥꯕꯀꯤ ꯒꯨꯖꯔꯥꯠꯀꯤ ꯑꯗꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯗꯦꯜꯂꯤꯒꯤ ꯌꯨꯄꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯣꯝꯃꯀꯥꯟꯗ ꯄꯨꯔ ꯂꯥꯛꯄꯤꯔꯒ ꯁ꯭ꯋꯥꯏꯗ ꯚꯣꯠ ꯈꯣꯝꯕꯤꯔꯣ ꯃꯣꯏꯗꯣ ꯄꯨꯔꯒ ꯚꯣꯠ ꯊꯥꯗꯍꯟꯕꯤꯔꯣ ꯌꯥꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯁꯦꯕꯀꯣ ꯌꯥꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯁꯦꯕ ꯀꯩꯅꯣ ꯍꯣꯁꯀꯣ ꯇꯔꯪ ꯁꯦꯝꯄ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯃꯅꯤꯄꯨꯔꯗ ꯚꯣꯠ ꯂꯦꯞꯄꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯉꯥꯏꯍꯟꯒꯦ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯅꯨꯡꯉꯥꯏꯍꯟꯒꯦ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯦ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯆꯥꯎꯈꯠꯄꯗ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯥꯟꯒꯦ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯦ ꯋꯥꯍꯟꯂꯣꯏꯒꯦꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯀꯥꯏꯍꯟꯂꯣꯏꯒꯦꯅ ꯃꯁꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏꯅ ꯃꯁꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯃꯤꯁꯦꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯁꯛ ꯂꯧꯔꯒ ꯚꯣꯠ ꯂꯦꯞꯄꯅꯦꯕꯀꯣ ꯑꯗꯩ ꯑꯩꯒꯤ ꯂꯩꯕꯥꯛ ꯀꯥꯏꯔꯣꯏꯇꯨ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯋꯥꯔꯣꯏꯇꯨ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯆꯔꯥ ꯍꯦꯜꯂꯣꯏꯇꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯇꯧꯔꯛꯄꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯑꯗꯨꯅ ꯌꯥꯔꯦ ꯍꯥꯏꯇꯥꯔꯒꯅ ꯑꯩ ꯍꯥꯏꯖꯔꯤꯉꯩ ꯉꯁꯥꯏ ꯑꯦꯔꯤꯌꯥ ꯌꯧꯁꯜ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯆꯔꯥ ꯍꯦꯜ ꯂꯩꯔꯦ ꯑꯩꯒꯤ ꯄ꯭ꯔꯖꯥꯅ ꯀꯥꯡꯈꯣꯡ ꯅꯥꯏ ꯈꯥꯏꯗ ꯈꯪꯗꯅ ꯃꯌꯨꯝ ꯆꯦꯜꯂ ꯂꯩꯔꯦ ꯑꯩꯒꯤ ꯄ꯭ꯔꯖꯥꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯆꯦꯜ ꯂꯩꯔꯦ ꯑꯩꯒꯤ ꯄ꯭ꯔꯖꯥꯅ ꯃꯁꯥꯒꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯗ ꯀꯔꯤꯒꯤ ꯂꯥꯟꯖꯦꯟꯅꯔꯒ ꯉꯁꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯩꯇꯅ ꯉꯁꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯅ ꯍꯤꯡꯉꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯁꯤ ꯐꯥꯎꯕꯗ ꯊꯦꯡꯅꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ ꯁꯦꯟꯇꯔꯅ ꯇꯧꯕꯤꯗꯕ ꯃꯣꯏ ꯂꯣꯏꯅ ꯉꯝꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯊꯧꯅꯥ ꯂꯩꯔꯗꯤ ꯒꯠꯁ ꯂꯩꯔꯗꯤ ꯁꯦꯟꯇꯔꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯄꯦꯟꯗꯦ ꯍꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯑꯀꯥꯟꯗ ꯚꯣꯠ ꯇꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯌꯨꯗꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯕ ꯇꯣꯛꯑꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯌꯨꯗꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯍꯨꯠꯁꯤꯗ ꯑꯗꯨꯝ ꯚꯣꯠ ꯄꯤꯖꯔꯛꯀꯅꯤ ꯀꯩꯅꯣ